ꯑꯁꯥꯝꯗ ꯊꯣꯛꯈꯤꯕ ꯋꯥꯊꯣꯛ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯗꯦꯔꯒꯥꯎꯟ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗ ꯂꯩꯕ ꯂꯥꯆꯤꯞ ꯕꯣꯔꯐꯨꯀꯥꯟ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤꯗ ꯍꯧꯖꯤꯛ ꯇ꯭ꯔꯦꯅꯤꯡ ꯆꯠꯊꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯧꯅ ꯈꯜꯂꯕ 10ꯁꯨꯕ ꯑꯃꯁꯨꯡ 11ꯁꯨꯕ IRBꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯊꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ IPG ꯔꯦꯟꯖ ꯑꯃꯗꯤ GPꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯄꯨꯂꯤꯁꯀꯤ IPS M ꯄ꯭ꯔꯗꯤꯞ ꯁꯤꯡꯍ ꯗꯤꯄ꯭ꯌꯨꯠ ꯇꯧꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯄꯨꯂꯤꯁꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯪꯍꯜꯂꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯤ ꯄꯨꯂꯤꯁꯅ ꯆꯦꯛꯁꯤꯟꯅ ꯃꯣꯅꯤꯇꯔ ꯇꯧꯔꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯒꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯊꯥꯡꯅ ꯌꯥꯜꯂꯛꯄꯗꯒꯤ ꯃꯩꯇꯩ ꯄꯔꯁꯣꯅꯦꯜ ꯁꯣꯛꯇꯨꯅ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯅꯕ ꯑꯃꯗꯤ ꯆꯥꯎꯊꯣꯛꯇꯅꯕ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ IRB ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯖꯅꯋꯥꯔꯤ ꯇꯥꯡ 14ꯗꯒꯤ ꯅꯧꯅ ꯈꯜꯂꯕ 10ꯁꯨꯕ ꯑꯃꯁꯨꯡ 11ꯁꯨꯕ IRB ꯄꯔꯁꯣꯅꯦꯜ 1943 ꯂꯆꯤꯞ ꯕꯣꯔꯐꯨꯟ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤ ꯒꯨꯔꯒꯥꯎꯟ ꯑꯁꯥꯝ ꯇ꯭ꯔꯦꯅꯤꯡꯒꯤꯗꯃꯛ ꯆꯠꯈꯤꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯈꯣꯡ ꯂꯝꯕꯤꯗ ꯊꯥꯒꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡꯂꯝꯕꯗꯒꯤ ꯃꯤꯌꯥꯝꯅ ꯌꯥꯗꯕꯗꯒꯤ ꯀꯥꯔꯒꯣ ꯐ꯭ꯂꯥꯏꯠ ꯁꯤꯖꯤꯟꯅꯗꯨꯅ ꯑꯁꯥꯝ ꯇꯝꯅ ꯄꯨꯈꯤꯕꯅꯤ꯫ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯂꯩꯇꯕꯗꯒꯤ ꯑꯃꯟꯕ ꯕꯨꯂꯦꯠ ꯄ꯭ꯔꯨꯐꯀꯤ ꯒꯥꯔꯤꯗꯒꯤ ꯀꯛꯊꯠꯂꯒ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯖꯦꯀꯦꯠ ꯁꯦꯝꯂꯒ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 7 ꯍꯦꯜꯂꯛꯂꯕ ꯁꯥꯊꯤꯔꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ, ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯔꯦꯗ ꯖꯣꯟꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯗ ꯂꯤꯠꯅꯕ ꯕꯨꯂꯦꯠ ꯄ꯭ꯔꯨꯐꯁꯤꯡ ꯂꯩꯇꯕꯗꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯗꯨꯅ ꯂꯩꯔꯕ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯗꯒꯤ ꯀꯛꯊꯠꯂꯒ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯁꯦꯝꯂꯒ ꯏꯁꯨ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯒꯤ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯎꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯔꯦꯗ ꯖꯣꯟꯗ ꯆꯪꯗꯨꯅ ꯃꯊꯧ ꯄꯥꯡꯊꯣꯛꯀꯗꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯑꯃꯟꯕ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯗꯒꯤ ꯀꯛꯊꯠꯂꯒ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯑꯣꯏꯅ ꯄꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯄꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ SPꯕꯨ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯐꯪꯗꯕꯗꯒꯤ ꯑꯆꯧꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁ VDF ꯁꯤꯡꯁꯨ ꯑꯃ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯄꯨꯟꯅ ꯕꯪꯀꯔ 69 ꯁꯦꯝꯒꯠꯇꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯉꯥꯛꯊꯣꯛꯅꯕꯒꯤ ꯆꯞ ꯆꯥꯕ ꯊꯕꯛ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯂꯩꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯔꯥꯡ ꯀꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯗꯣꯛꯂꯤꯕ ꯕꯪꯀꯔ 69 ꯑꯁꯤꯗ BSF ꯁꯤꯡꯅ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ, BSF, CRPF ꯁꯤꯡꯒ ꯄꯨꯟꯅ ꯕꯪꯀꯔꯁꯤꯡꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯏꯗꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯄ ꯃꯐꯝꯁꯤꯡ ꯍꯥꯏꯕꯗꯤ ꯔꯦꯗ ꯖꯣꯟꯁꯤꯡ ꯆꯪꯗꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯒꯗꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯖꯦꯀꯦꯠ ꯑꯁꯤ ꯂꯩꯇꯕꯗꯒꯤ ꯑꯋꯥꯕ ꯑꯁꯤ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ SPꯅ ꯋꯥꯈꯜ ꯊꯥꯗꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯃꯊꯥ ꯁꯥꯍꯟꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯌꯥꯗꯗꯨꯅ ꯂꯩꯔꯕ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯁꯤꯡꯗꯒꯤ ꯀꯛꯊꯠꯂꯒ ꯕꯨꯂꯦꯠ ꯖꯦꯀꯦꯠ ꯁꯦꯝꯂꯒ ꯏꯁꯨ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯊꯤꯡꯒꯥꯡꯐꯥꯏ ꯑꯃꯗꯤ ꯂꯥꯂꯣꯟꯐꯥꯏꯔꯣꯝꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯁꯨꯒꯨꯅꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯍꯤꯡ ꯇꯨꯝꯅꯗ꯭ꯔꯦ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯁꯨꯒꯨꯅꯨ ꯑꯃꯗꯤ ꯁꯦꯔꯧ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯍꯧꯖꯤꯛ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀ ꯂꯣꯟꯅꯅ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯊꯤꯡꯒꯥꯏꯐꯥꯏ ꯑꯃꯗꯤ ꯂꯥꯂꯣꯟꯐꯥꯏꯔꯣꯝꯗꯒꯤ ꯃꯇꯤꯛ ꯆꯥꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯑꯍꯤꯡ ꯇꯨꯝꯅꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯁꯨꯒꯨꯅꯨꯒꯤ ꯈꯨꯟꯖꯥ ꯀꯌꯥꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯁꯨꯒꯨꯅꯨꯗ BSF, ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥꯁꯤꯡꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜꯗ ꯑꯀꯟꯕ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯩꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯊꯤꯡꯒꯥꯏꯐꯥꯏ ꯍꯥꯏꯔꯤꯕ ꯀꯨꯀꯤꯒꯤ ꯈꯨꯜ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯀꯌꯥꯅ ꯆꯪꯁꯤꯜꯂꯒ ꯒ꯭ꯔꯨꯞ ꯁꯦꯝꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯁꯨꯒꯨꯅꯨ ꯇꯨꯔꯦꯜ ꯋꯥꯡꯕ ꯂꯥꯂꯣꯟꯐꯥꯏ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯈꯨꯜ ꯑꯁꯤꯗꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯣꯡꯕ ꯒꯥꯔꯤ 5ꯔꯣꯝ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯊꯧꯖꯤꯜꯂꯛꯇꯨꯅ ꯀꯦꯝꯞ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯦ꯫
ꯃꯗꯨꯅ ꯀꯨꯀꯤ ꯃꯦꯟꯇꯟꯁꯤꯡꯅ ꯁꯨꯒꯨꯅꯨ ꯇꯨꯔꯦꯜ ꯋꯥꯡꯕꯔꯣꯝꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯌꯥꯝꯅ ꯅꯛꯅ ꯂꯩꯕꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯑꯁꯤ ꯂꯧꯈꯠꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯨꯒꯨꯅꯨꯗ ꯂꯩꯔꯤꯕ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯁꯤ ꯃꯄꯥꯜ ꯊꯣꯛꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯍꯟꯗꯅꯕ ꯁꯨꯒꯨꯅꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯁꯤꯡꯅ AR ꯀꯦꯝꯞꯀꯤ ꯃꯃꯥꯡꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯏꯗꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯍꯧꯖꯤꯛ ꯁꯨꯒꯨꯅꯨꯒꯤ ꯅꯥꯖꯥꯔꯦ ꯆꯤꯡꯖꯥꯡꯈꯣꯛ ꯆꯤꯡꯗꯣꯜ ꯑꯃꯗꯤ ꯁꯦꯟꯠ ꯖꯣꯟ ꯖꯣꯁꯦꯞ ꯁ꯭ꯀꯨꯜꯅꯆꯤꯡꯕꯗ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯁꯨꯒꯨꯅꯨꯔꯣꯝꯗꯗꯤ AR ꯄꯔꯁꯣꯅꯦꯜꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯕꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯊꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯎꯅꯥ ꯀꯩꯊꯦꯜ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯀꯣꯏꯂꯥꯁ ꯈꯨꯠꯊꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯁꯍꯔꯒꯤ ꯃꯌꯥꯏ ꯃꯊꯛꯇꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯥꯎꯅꯥ ꯀꯩꯊꯦꯜ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤ ꯀꯣꯏꯂꯥꯁ ꯊꯥꯕ ꯃꯇꯝꯗ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯅ ꯍꯩꯖ꯭ꯔꯣꯡ ꯀꯩꯖ꯭ꯔꯣꯡꯒꯤ ꯃꯑꯣꯡꯗ ꯀꯣꯏꯂꯥꯁ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯥꯎꯅꯥ ꯀꯩꯊꯦꯜ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯀꯣꯏꯂꯥꯁ ꯊꯥꯗꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡ ꯍꯟꯗꯛ ꯂꯥꯟ ꯃꯅꯨꯡ ꯑꯁꯤꯗ ꯀꯣꯏꯂꯥꯁ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯀꯣꯏꯂꯥꯁ ꯊꯥꯕ ꯑꯁꯤꯗ ꯅꯨꯡꯆꯥꯛꯀ ꯀꯣꯏꯂꯥꯁꯀ ꯇꯣꯠꯂꯒ ꯊꯥꯕꯗ ꯀꯣꯏꯂꯥꯁꯀꯤ ꯁꯔꯨꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯄꯗꯒꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇ ꯅꯨꯡꯆꯥꯛ ꯀꯥꯈꯠꯇꯨꯅ ꯂꯩꯕꯅ ꯑꯌꯥꯝꯕ ꯑꯣꯏꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤꯗ ꯅꯣꯡ ꯈꯔ ꯇꯥꯔꯛꯄ ꯑꯁꯤꯗ ꯀꯣꯏꯂꯥꯁ ꯃꯊꯛꯇ ꯏꯁꯤꯡ ꯇꯨꯡꯁꯤꯟꯗꯨꯅ ꯊꯥꯕꯗ ꯉꯥꯏꯔꯤꯕ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯒꯤ ꯀꯣꯏꯂꯥꯁ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯌꯥꯝꯅ ꯊꯕꯛ ꯈꯨꯠꯁꯨ ꯂꯨꯗ꯭ꯔꯤꯕꯗꯤ ꯀꯣꯏꯂꯥꯁ ꯊꯥꯕ ꯃꯇꯝꯗ ꯐꯨꯠꯄꯥꯠ ꯃꯌꯥ ꯌꯧꯅ ꯂꯦꯚꯦꯜ ꯁꯦꯝꯗꯨꯅ ꯀꯣꯏꯂꯥꯁ ꯊꯥꯗ꯭ꯔꯦ꯫ ꯃꯗꯨꯅ ꯐꯨꯠꯄꯥꯠꯀ ꯅꯛꯅꯅ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯀꯣꯏꯂꯥꯁ ꯅꯝꯗꯕ ꯅꯨꯡꯆꯥꯛ ꯀꯥꯞꯈꯠꯇꯨꯅ ꯑꯃꯗꯤ ꯏꯁꯤꯡ ꯇꯨꯡꯁꯤꯟꯗꯨꯅ ꯂꯩꯕꯅ ꯑꯌꯥꯝꯕ ꯑꯣꯏꯔꯦ꯫ ꯀꯣꯏꯂꯥꯁ ꯊꯥꯕ ꯃꯇꯝꯗ ꯂꯦꯚꯦꯂꯤꯡ ꯇꯧꯗꯕꯗꯒꯤ ꯑꯀꯨꯠ ꯑꯇꯣꯡ ꯅꯥꯏꯕꯗꯒꯤ ꯒꯥꯔꯤ ꯊꯧꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯂꯣꯏꯅꯅ ꯅꯤꯌꯝ ꯆꯨꯝꯅ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯑꯃꯗꯤ ꯀꯣꯏꯂꯥꯁꯀꯤ ꯍꯥꯞꯐꯝ ꯊꯣꯛꯄ ꯆꯥꯡ ꯃꯄꯨꯡ ꯐꯥꯅ ꯍꯥꯞꯇꯅ ꯀꯣꯏꯂꯥꯁ ꯊꯥꯗꯨꯅ ꯈꯨꯕꯥꯛ ꯅꯣꯡꯃꯩ ꯃꯌꯥꯏꯗ ꯁꯒꯨꯟ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯆꯠꯊꯔꯛꯄꯅ ꯊꯥ ꯑꯃ ꯑꯅꯤ ꯂꯩꯔꯒ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯒꯤ ꯀꯣꯏꯂꯥꯁ ꯑꯁꯤ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯗꯨꯅ ꯀꯣꯏꯂꯥꯁ ꯊꯥꯕꯒꯤ ꯊꯕꯛ ꯇꯧꯈꯤꯕ PWDꯒꯤ ꯃꯔꯤ ꯂꯩꯅꯕ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯃꯌꯣꯜ ꯑꯣꯏꯔꯤꯕ ꯀꯪꯂꯥ ꯄꯥꯠ ꯄꯥꯔꯀꯤꯡꯗꯒꯤ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟ ꯐꯥꯎꯕ ꯂꯝꯕꯤꯒꯤ ꯌꯦꯠ ꯊꯪꯕ ꯁꯔꯨꯛꯇ ꯊꯥꯔꯤꯕ ꯀꯣꯏꯂꯥꯁ ꯑꯁꯤꯁꯨ ꯌꯥꯝꯅ ꯊꯥꯛ ꯍꯟꯊꯕ ꯑꯣꯏꯔꯦ꯫ ꯀꯣꯏꯂꯥꯁ ꯅꯝꯅ ꯊꯥꯗꯕꯗꯒꯤ ꯅꯨꯡꯆꯥꯛ ꯀꯥꯞꯈꯠꯇꯨꯅ ꯂꯩꯕꯇ ꯅꯠꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯀꯨꯠ ꯂꯩꯇꯣꯛ ꯅꯥꯏꯅ ꯂꯥꯟ ꯅꯪꯅꯅꯕ ꯃꯑꯣꯡꯗ ꯀꯣꯏꯂꯥꯁ ꯊꯥꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯊꯧꯑꯣꯡꯗ ꯅꯤꯡꯊꯤꯅ ꯀꯣꯏꯂꯥꯁ ꯊꯥꯕꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯊꯨꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯅꯤꯌꯝ ꯆꯨꯝꯅ ꯀꯣꯏꯂꯥꯁ ꯊꯥꯍꯟꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅꯁꯨ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯄ꯭ꯔꯦꯁꯇ ꯐꯣꯡꯗꯣꯔꯛꯂꯤ꯫ ARꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 11.80 ꯍꯦꯟꯕꯒꯤ ꯀ꯭ꯋꯥ ꯁꯨꯄꯥꯔꯤ ꯇ꯭ꯔꯛ 9 ꯐꯥꯔꯦ꯫ ꯍꯦꯗꯀ꯭ꯋꯥꯔꯇꯔ IGAR ꯁꯥꯎꯊꯅ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯣꯡꯕꯗꯒꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2ꯗ ꯀꯥꯝꯖꯣꯡꯒꯤ ꯖꯦꯅꯔꯦꯜ ꯑꯦꯔꯤꯌꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯒ꯭ꯔꯦꯍꯥꯡ ꯚꯤꯂꯦꯖ ꯑꯃꯗꯤ ꯄꯥꯏꯀꯨꯟꯋꯥꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯑꯥꯏꯟ ꯌꯥꯗꯕ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯃꯤꯑꯣꯏ ꯈꯔ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯇ꯭ꯔꯛ ꯒꯥꯔꯤ 9ꯗ ꯑꯥꯏꯟ ꯀꯥꯏꯅ ꯄꯨꯁꯤꯜꯂꯛꯄ ꯀ꯭ꯋꯥ ꯁꯨꯄꯥꯔꯤ ꯕꯦꯒ 1,210 ꯃꯤꯑꯣꯏ 5ꯒ ꯀꯣꯟꯅꯅ ꯐꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯐꯒꯠꯂꯕ ꯀ꯭ꯋꯥ ꯁꯨꯄꯥꯔꯤ ꯕꯦꯒ 1,110 ꯑꯗꯨꯒꯤ ꯚꯦꯂ꯭ꯌꯨ ꯑꯁꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 13,58,062,000ꯅꯤ ꯍꯥꯏꯔꯤ꯫ ꯐꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯔ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯒꯤ ꯊꯧꯅꯥ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯐꯥꯎꯕꯅ ꯀꯤꯔꯤꯕꯅꯤ꯫ ꯈꯥꯏꯗꯦꯝ ꯃꯅꯤ ꯌꯦꯡꯅꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤ ꯊꯦꯡꯅꯔꯤꯕ ꯂꯥꯜꯍꯧꯕ ꯊꯦꯡꯅꯔꯤꯕ ꯖꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯒꯤ ꯂꯥꯟꯃꯤ ꯊꯦꯡꯅꯔꯤꯕ ꯊꯧꯅꯥ ꯐꯔꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯒꯤ ꯊꯧꯅꯥ ꯑꯁꯤ ꯀꯤꯔꯤꯕꯅꯤ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝ ꯃꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯌꯨꯅꯤꯚꯔꯁꯦꯜ ꯃꯔꯆ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UMOꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯄ ꯋꯥꯔꯛꯁꯣꯞ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝ ꯃꯅꯤ, UMOꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯁꯤꯔꯣꯖꯤꯅꯤ ꯂꯩꯃ, ꯋꯥꯔꯜꯗ ꯋꯨꯃꯦꯟ ꯔꯥꯏꯠꯁ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯆꯦꯌꯔꯃꯦꯟ ꯗꯣꯛꯇꯔ ꯂꯣꯏꯖꯤꯡꯂꯦꯟ ꯆꯤꯡꯁꯥꯡꯂꯥꯛꯄ, ꯅꯃꯩꯔꯥꯛꯄꯝ ꯂꯥꯏꯐ ꯕꯤꯒꯤꯜ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯑꯦꯗꯚꯣꯀꯦꯠ ꯑꯉꯣꯝꯆꯥ ꯑꯔꯥꯕ,
ꯄ꯭ꯔꯣꯖꯤꯀ꯭ꯌꯨꯁꯟ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯦꯗꯚꯣꯀꯦꯠ ꯉꯥꯉꯣꯝ ꯇꯦꯖꯀꯨꯃꯥꯔꯅ ꯑꯊꯣꯏꯕ ꯃꯤꯡꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯈꯤ꯫ ꯈꯥꯏꯗꯦꯝꯃꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯂꯥꯛꯄꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯛꯇꯗ ꯑꯋꯥꯕ ꯄꯤꯕ ꯅꯠꯇꯦ, ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯨꯄꯤꯁꯤꯡꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯏ꯫ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟꯗ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯁꯤ ꯇꯧꯒꯗꯕꯅꯤ, ꯃꯗꯨ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦꯠ ꯇꯥꯗꯅꯕ ꯑꯄꯨꯟꯕꯒꯤ ꯈꯣꯡꯊꯥꯡ ꯊꯥꯡꯃꯤꯟꯅꯒꯗꯕꯅꯤ꯫ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯊꯧꯅꯥ ꯃꯔꯤꯜꯖꯦꯜ ꯑꯁꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯐꯥꯎꯕ ꯀꯤꯔꯤꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯃ ꯍꯦꯛꯇ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯩꯊꯦꯜ ꯏꯃꯥꯁꯤꯡꯗꯒꯤ ꯍꯧꯔꯒ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧꯗꯨꯅ ꯂꯥꯛꯏ꯫ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯨꯜ ꯉꯥꯛꯄꯗ ꯊꯋꯥꯏ ꯊꯥꯈꯤꯕ ꯃꯆꯥꯁꯤꯡꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯈ꯭ꯋꯥꯡꯆꯦꯠ ꯃꯆꯤ ꯂꯥꯡꯗꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯏ꯫ ꯃꯁꯤꯒꯤ ꯃꯔꯛꯇ UMOꯒꯤ ꯏꯃꯥꯁꯤꯡꯁꯨ ꯁꯔꯨꯛ ꯆꯥꯎꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯊꯧꯅꯥ ꯍꯟꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 4 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯩꯉꯥꯛ ꯍꯩꯇꯕꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯆꯔꯦ꯫ ꯅꯟꯗꯣ ꯂꯨꯋꯥꯡ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯉꯜ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ 12 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯊꯧꯔꯝ ꯉꯁꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯥꯏꯔꯣꯏꯖꯥꯝ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯂꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯁꯤꯜꯂꯒ ꯊꯣꯛꯍꯟꯕ ꯅꯠꯇꯦ, ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯟꯅꯔꯒ ꯊꯣꯛꯍꯟꯕ ꯏꯔꯥꯡꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯆꯧꯕ ꯃꯥꯏꯊꯤꯕ ꯑꯃꯅꯤ, ꯂꯩꯉꯥꯛ ꯍꯩꯇꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯕꯛ ꯀꯌꯥ ꯇꯧꯔꯕꯁꯨ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯊꯥ 4 ꯍꯦꯜꯂꯛꯂꯕ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯑꯁꯤꯅ ꯂꯩꯉꯥꯛ ꯍꯩꯇꯕꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯇꯥꯛꯆꯔꯦ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯝꯗ ꯐꯝꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯁꯣꯏꯕ ꯌꯦꯡꯗꯨꯅ ꯀꯃꯦꯟ ꯄꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯁꯤ꯫ ꯏꯁꯥ ꯏꯁꯥꯅ ꯂꯥꯟꯐꯝꯗ ꯆꯪꯗꯨꯅ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯂꯁꯤ꯫ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯄꯥꯟꯗꯝꯗ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯤꯇꯤꯖꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ ꯄꯥꯁ ꯇꯧꯈꯤꯕ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯃꯔꯤ ꯃꯇꯥ ꯈꯣꯝꯖꯤꯟꯕ ꯑꯣꯏꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯏ ꯃꯔꯤ ꯆꯪꯉꯛꯀꯗꯕ ꯂꯩꯇ꯭ꯔꯦ꯫ ꯃꯁꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯃꯥꯒꯤ ꯃꯥꯒꯤ ꯂꯝꯗ ꯊꯝꯕꯤꯌꯨ, ꯃꯤꯒꯤ ꯃꯐꯝꯗ ꯊꯥꯖꯤꯟꯅꯕ ꯍꯣꯠꯅꯕꯤꯒꯅꯨ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯆꯪꯂꯛꯄꯅ ꯃꯤꯇꯣꯞꯅ ꯃꯁꯤꯡ ꯍꯦꯜꯂꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯦ꯫ ꯑꯦꯛꯠ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯗ ꯀꯣꯟꯁꯤꯟꯗꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯑꯄꯨꯟꯕꯒꯤ ꯈꯣꯜꯂꯥꯎ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯉꯜ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯨꯝꯈꯥꯏꯕꯝ ꯍꯌꯥꯇꯨꯔ ꯔꯍꯃꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ꯫ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ, ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ, ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯇꯧ ꯀꯔꯝꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ? ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯁꯤ ꯄꯣꯂꯤꯇꯤꯛꯁꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯄꯥꯜꯂꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯁꯦꯐ ꯑꯣꯏꯔꯦ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯐꯥꯔꯛꯀꯗꯧꯔꯕ ꯏꯔꯥꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯅꯤ? ꯏꯔꯥꯡ ꯑꯁꯤꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯅꯍꯥꯁꯤꯡꯕꯨ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯄꯨꯒꯗꯧꯔꯤ? ꯏꯔꯥꯡ ꯑꯁꯤꯒꯤ ꯆꯩꯅꯥꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯐꯪꯂꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯤ ꯂꯩꯉꯥꯛꯅ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯃꯗ꯭ꯔꯥꯁꯥ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯥꯅꯠ ꯑꯜꯖꯥꯖ ꯃꯨꯐꯇꯤ ꯁꯂꯥꯇꯨꯔ ꯔꯍꯃꯟ, ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟ ꯚꯣꯂꯨꯟꯇꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯨꯝꯈꯥꯏꯕꯝ ꯀꯨꯟꯖꯔꯥꯅꯤ, ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯩꯕꯥꯛꯇꯣꯝꯕꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯃꯥ ꯖꯥꯅꯣꯅ ꯃꯊꯪꯁꯤꯠꯅ ꯊꯧꯔꯝꯒꯤ ꯑꯊꯣꯏꯕ ꯃꯤꯡꯊꯣꯜꯂꯦꯟꯁꯤꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁꯨ ꯂꯧꯊꯣꯛꯄꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯌꯥꯆꯦꯜ ꯂꯥꯛꯄ ꯉꯝꯒꯅꯤ ꯁꯤꯁꯤꯌꯥꯟ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤ ꯀꯌꯥ ꯂꯣꯏꯈ꯭ꯔꯦ꯫ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯃꯤꯌꯥꯝ ꯑꯁꯤ ꯑꯁꯨꯛ ꯋꯥꯍꯟꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕꯤꯈꯤꯒꯗꯧꯔꯤ ꯍꯥꯏꯅ ꯁꯤꯁꯤꯌꯥꯟ ꯄꯤꯁ ꯐꯣꯔꯝ ꯀꯝꯃꯤꯇꯤꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯂꯤ꯫
Tha mapal henjilaglawa irang asin awaba taraba Imphal West ki aroiba ngamkhoida kuki singa saijin lonariba Kadangban Part 1 gi awaba taraba miyamda Shishiyan Force Chief Committee ngamjaba mateng pangladuna wafam asi forum asigi President Ingoja Raisramna phongdokhibani. Tha mapal helaba lal asi athuba matamda waroisin ama puraktuna hanagi tangdu laitaba punchi adu amu athuba matamda hanjin hanbinaba laingakta apel tawduna mahakna hai aikhoi kayam kuina asumna hingani miyam asi kham thengna ware aikhoi mamal yamlaba punchi kaya loikhre aikhoi gi mahairoi singi tanglaba matam kaya mangkhre aikhoi gi tunggi haurakliba mirol sing kanabagi damak lan asi athuba matamda waroisin purau kuki maintain singa chanariba su asi India laingang athuba matamda lauthokpa asi Shishiyan Forum Peace Committee gi apambani Shugi ground rules sing thugairaga masigi marumda kuki maintain singna tawning matauraga leire Shu lauthokpana kuki maintain sing yachal lakpak ngamgani haibasi Shishiyan Forum Peace Committee na sapsan thajai haiba wafam phongdokhi ngasigi taibang khongja duda Shishiyan Forum Peace Committee gi atai thaupuba singchu saruk yakhi